Naharolgi Khonjal Thoram Tabiri Singbu Taram Okjari, Nasiki Thoramda Thamjari, Manipuri folk dance ki field the Northeast Zone Cultural Center, Ministry of Culture, Government of India Piba, Young Talented Artiste Award 2021-22 Fanglakrabi, Manipuri folk amadi classical dancer, Nameirakpam Suriya ga unaduna wariwatai sapa. Unaduna wariwatai sajaribi Thoungambi Irom. Naharolgi Khonjal Thoram gidamakta nasi aikoigi studio da lingshinduna laibiriba asi Manipuri folk amadi classical dancer Nameirakpam Suriya ni ahanma maktada Suriya bo aikoigi Akashvani Imphal gi studio da amadi Naharolgi Khonjal Thoram asida taram okjari thagachari yam nungaijai Suriya ada Suriya se aikoina mamangda hadi Young Talent Artiste Award 2021-22 aikoigi Manipuri dance ki field da haidare sumaina phangkhibagi aikoina masigi paw amsu tajaki ado matau karamna kamaina phangkhibano sigi matanda su kitang thambiyo sigi award se ai ta sengna lei haibasi bhau khangde aduga aigi laibak phaba haigadra aigi oza mingoina panjarabada oza Sanginatak Academy Awardee Tingtham Ranjit Khuman amadi aigi oza Brahmachari Mayum Sanjita Devi mayamna thuibi haiga khangna bane oza ani siga thengna jarubadagi aigi di yamna oza sina support yam tawbi haibadi sigi award se ai lei haiba phau khangdaba se oza sina oina nang si sumaina ama leibane nang jahi kya sure si thajalu ko lu nang jahi si suragadi si thajalu si suradi si thajalu ama haibiyebo oza ani sina moi anina adumaina hairakpadagi aisu haidi try tawsange haraga tawgibane ba aduga tawbase aise ahanbada amurak try tawbasina classical da tawba aise classical da tawbasida ahanbase aina adugi classical da thaba chahi sida classical gi kaino khaise loina bak haidi music ta su classical se adagi dance ki da su classical dance loina bak thatle haina list thokpada bhau yaw birakti ba haidi folk ngak ta oina tawre handaki diena aduga list thokpa haibadi sum audition yawba yare haibagi moi interview yaw yare haibagi list tholak pase sida bhau yarokte ba adugi yarokta basida aigonda su haidi kitang thawai ga dinu ai es ai folk ta thajar masu phadawni ko kaina ga adumaina khalle ba aduga mathangi chahi gi amuk next ki kaurak pasida de aina adugi chayena badu laitana bagi classical du su kakre habani na folk ta muk thare aduga adugi chahi du dadi classical se amuk yawraga leirambe ba classical yaw se aina thaba budi folk ta dum thare aduga folk se da dum laibak phabadagi khanbire aida tabda su yam nungai je sigi stage se yawna bo khona basida yamna kuiba matam gi mamangdagi yawana hona jarakpa haidi yamna long journey gi wari ma soidana laibiram gani haina thajai matau kramna haurakhiba aduga kamai taraga sigi jagoi gi lambi sida lakhiba adugi matanda su kitang thambiyo horakhibase aise aina class 11 metric thaba loira kanda 11 karamdai kabadi haura kanda adum chahi loiramdai gi November December sai gi sidagi haurakpani ba ise tambase kamai to gaida aina hoje yauzari ba sangsthan kanglei shaktam langba kanglup se hoba mara Irom laikai aikhoi laikai da adum leibane ado sise oza Ranjit Khuman mana tawbi bane sangsthan se aduga magi sangsthan se aise hana julon isai se picture pi ingai dagi yarak aise tasengbadi isai sina hena pamjabane ba angang wari kandagi aina hek gyan darak tungai dai isai se adum pamaga lakpa ada isai se pambase pambadugi mayaina adum oza hoigi se lai lat leba aduga lai lat pasida julon se adum tawbasida julon se chahi khudingi dum yaure aise picture pi ngai da aina hek gyan da jingai dai dum julon se yauraga lairamme aise aduga adugi julon se yaurak pasida isai se adumai sum sakpa yaurak padagi oza sina noi smaina jagoi smaina tamsi oza kaura kanda yauningba kana no haunaro aduga yauna ba khotna ba adumai haire adudagi aise yaugi bane ba jagoi se angang oringai dagi hauna isa manungda art ki oiba kainoma adum yaujar habaduni ba adubu hoi matamgi matungina jagoi sabagi lamsidadi junction birakli adu junction birak pasida tamba mafam singsina kadai tambirak paduga takpi tambirak oza singi maming singsu habetang panbiramo tambase ai hek hausarak padagi hauna adum aigi laikai da laibiriba kanglei shaktam langba kanglup huba mara Irom laikai da laiba sangsthana sida dum tamjare tambaso aduga hojik su sangsthana sige artist oina dum laijari aduga aigi oja mingoina panjarabada Sanginatak Academy Awardee oja Tingtham Ranjit Khuman andagi oza Thokjom Subhasini Devi aduga Brahmachari Mayum Sanjita Devi oza Chingangbam Thajamanbi Devi aduga aise master chuloijare dance ta Manipur University da sigi Manipur University gi akhoi gi dance and music department gi oza sing da su
oza mingoinadi amamam to oinadi panjararoige oza yambanina ado oza singnasu aibu takpi tambirakpane hoi yam nungai jeko ado takpi tambir po oza sing sina yamna thawai hakchang yauna si thajalo na matam gi dum haibire haina sanga sai mamang da haibiki aduna sum thaba sida garam ba sina taba atopadi kari phangbana chingba lege adugi matang da sabi jagoi gi lamsida phangbase aise 2017-18 gi batch da CCRT na loba young artist scholarship hana adugi scholarship tuma su phangjare classical dance ta oidoine aduduna aduga Durdarshan gi da su B grade artist oina lejare aduga matang sida somgi sangai sina kadai da gino mama baba gi ming aduga ichi nauna kya suba haibana chingba gi matang da som kitang thambiyo aise hoba marak Irom laikai da gi ne aduga aigi baba gi mingna Nameirakpam Ranabir aduga mama gi mingna Longjam Ningol Nameirakpam Ongbi Subhasini aduga ichine now se taruk ne hairage haide aigi hek pokmina badi akhoi ichinaw ahum khaktang ne ahum se nupi ngakta ahum ne aduga aigi kakagi macha ahum leye ado akhoi adum pokminna badawna adum dumaina nungsinana adum leimine aduna taruk ne dum haijarake yam nungai jeka aduga ngasai sumaina sigi journey sida lakku matam da haitare ko family na di sungsoi support tawbiram ga thaina khalle adubu kadai bo yongna tawbirakpa kamaina family gi role gi matang da sikitang thambiyo support se aigi family se supported yam tawbiye habadi aina si tawge dagi si sima thage si sima chatke haibada program ta chatlasu athingmadi thamde haidi moina loina bag yaiba aina haiba khutingmakti yaiba aduga aigi mama baba na hek moisu thabak moigi masagi thabak su leijabanina thabak to chinbani adum aido hek thinbi ba khotbi badi ngamdaba ado adum isana di hona jaba haibadi ai sida chaluge si tauge si thage haibadudi harakanda adugi da oirakpa gaidudi aina di chachaba aduga aina program chatpa matamda aigi kaka haide akhoi babagi hek manawnu pa aigi kaka se siga akhoi babagi machanupi aigi nine se siga na amna haide akhoi na program chatpa matamda adum thinbi dana khotana adumaina di tawbiba hek haubadagi hauna program se chatpadagi chatle punna chatminnare aduga chatminnara kanda adum keba dagi loishanba khotpa horen program se loina loira kanda loira halakpa se siba adum ngai doine ba yumda handabida adumaina yamna mateng pangbiye aigi aduga aigi bubok se aigi bubok na su mateng pangbi aduga aigi mathakta jije ani laye jije ani sinasu mateng di yamna pange aigi aduga akhoi chinau se pulamna nupi se manga ne ba nupi manga nupa amane ba aduga khwai ahan se nupi ne ba ko nupa sina khwai last oi doi ne iton thon ba aduga khwai ahan jije sidi jagoi sa de aduga akhoi manga se sidi jagoi loin sai jagoi se punna dum sa ba chale punna dum adumaina tawmina bagi dum atai jagoi kitang thabak aruba malakpada de dum fom thajan mamakta oirasu adumain tawbaside dum ichine naw do loina bak surabanina dum haunaraga dum chakibado adumain tawba adugi adum parents e yamna inadrasu yaba matang su adum yaropagi adumaina support tawbi haraga su hekta ko inaraga adumaina tinna khotana tawbadu makti nattaba adumaina tawwe support tawwe di haijaba tare aduga ngasagi jagoi saba haibasin maktabu movement kumba yam yawe ko adu sida practice ki matam adagi yam toina practice tawdaba yadaba gumba adugumba sum leiramga haina su khanjai adu sigi matang su kitang thambiyo practice se aidi sengna harabada ko aina MU da tamak pase MU da BA aduga master ga tawrak pase ai exam se yam nungai thage haidora class yaura kanda class yaubada aigi khangjarakpado aduna tawraga dum like su kaya kanna paningdaba oibado adugi ozana takpasingdo loina bak lehorani koksida aduga aduduna oina paikha se thai ba ise aduga pade haibadi na te padi pai aduraga su ozana takhibada lehoba koktuda lehobado oina aduna oina ibado oireba iba matamda so adagi jagoi sina takpase ozana hek takpi ba kanda yauhoba se si jagoi sima aingonda dum koksida chura laikrani ba ay adudo adum chahi ama kala kanda sarasu adum su kau roi ba jagoi se aduga ozana takpa kanda aisu haidi nong phado class at hoda ba khota ba pharak ta ba gi adumaina yauba kanjida oza sina takhiba kanjida aise yau hoda ba se sisna ai imanabi amana ta su aingonda chusalo yadabado adu chusalo ya roi ba aduga aisina mu oza duda oza sigi matang semta takpiyo kholo adumaina haira kanda takhalla kanda adumaina tawrok adi gyan se tarakani ba ado audition gumba andagi akhoi award thabagi bu su adagi sum exam gumba smaina macha leirakpase sida khara di tamme aduga yam hena aina hayeng di exam ni ko hayeng di interview ne adumaina yam hena aingonda practice tawbodo aiduma di tawde aduga program sum leirasu adagi leitrasu aigi sangstanda aigi tambirakpase oza singna tambirakpasida akhoi se dum Saturday Sunday khaktang class taweba akhoi sangsan se aduga
class tauba matamda Saturday numit sibudi school chanaba adagi class adum atay atay chanaba yawbani na nungdin da khaktang tawe nungdin da tauba sidi matamdi amna phangdidana adagi Sunday da tauba sidi ayuk adum pung 8:30 sai dagi taraga khara tiffin akoigi puba yaba se khara punaraga maina horen pung mari sai bot tawe ba adagi practice adum yam kuina taugi bagi adugi koksida adum hanjala kanda laigibado mayam se adum hanjala kanda laigibado adumain taubagi adum atay exam gumba laiba matamda I say practice amna tawdiba Right, yam nungai jeka adubu some hobby oina haidare day to day life da life matamdadi kamana ga tawi habidi singer gumbo oitari ka voice gum culture to ga thambagi some practice ka tawi haidana ka hai pekhale habigi na taba kaino ma thok tore habigi na traga some habit oina ka tawi laidana jagoi gi dadi laitabra kamain tawgi I say jagoi sidi khara de dum haidi nong phadoka saninga pa mut ka yawba kando adudaga sabadi yawe aduga sengna I say adum ngasai so haijagre angang ori kandagi isai se oina pamjare na ado ai chak thongera iruzare adum leiba kansida adum hipaga phamungda ngahak lei taraga so adum isai se oina adum ngangbado isai sida hena pangi ba isai se oina adum hena ngangbado oiba jagoi dagi isai ni hena ngangi ba ai hobby se Hoi, ade taradi matang sida Suryana nungai na sum ngang jaba isai hetare mate amtang sapiramaga di am nungai jagane isai se akoi jagoi da sizna ba isai oina adumaina mate amtang ngang jaragi am haibadi ante haide aina isai sakpi makti nattabani na sum pamjaruba dugi koi jagoi sabada isai se jagoi du da sizna riba isai do phada ba yade ba kaigina habda isai dugi matungina koi mot to tawrakadoine ba aduna adumaina tawbada phabado adumaina koi panthobi isai tha sida panthobi gida sakpa isai se si oina matem tang sakjaraki numidang wai gi na matamda numit na jingya de thanglekle jinggi maina de tam ya the Tamgi maina da khung mai nim Jingi pa mil na ning thi bi Tamgi pa mil na pung bi Shao bi manja na pa mu ba Thang lên jing lâu na ubara manja gi kai dong pham bu tak pi yu uda yamna ma nungai zai yamna phajaba isai yam se sakpikre Surya gi oina mathang thokadaba natraga tharugadaba adugumba kai plan lege adum basi kitang thambiyo plan se ai adum jahi gi matung inna haidi fellowship kumba dagi ate scholarship award kumba adum mathang jahi gi matang matam dugi matung ina tha gi haina di khanjari adagi hoji su durdarshan gi bi hai gi se grade haidi ai gi ngasai gi b grade se approve tawgi bagi bi haida upgrade tawrang na bagi adumaina thadi thajan jagi ado laibak to yeng batare haidi thajan ba mi guding makhalakani haibadi laitabani na aduga PhD su tawge haibagi wakhandi khanjari sigai haidare hoi ngamba so ibi haina thamjage aduga Surya schooling di kadai tambia ke angang ori ngai tagi hauna aise class nursery dagi class 10 phawba se kwa kaithel haino khongnem bida leiba regular English high school da tamjare aduga 11 12 sina muk TZ higher secondary sida tame adagi adugi lorakpada aise asengbadi ai JN Manipur Dance Academy sida tamge haina jagoi sida changjala na sumaina sigi academy sida oina tamge haina khanbagi aise chahi amagumba gap leiba se aina haidi academy sida tamge na adum form se try tawba sida form thaba watlingai da mu chatsalu aisina pharak tabage adagi form thaba loigra kanda mu chatsalu admaina adum pharak tabai lehoridana chahi amara anira admaina di gap leire gap se leira kanda mu aina Manipur University da sumaina dance ki se hange khole na adumaina pau se tarakpadagi adumaina BA sida changjanjagi pane aise sigi Suryana changshin biriba line sida lakpiba matamda awabasu adagi yamna nungai basu mayam ama thengnaraga akoi yanaraga sum lakpa lambi ne aduduna sidai sida khwaidagi wakiba matang amakak ne haina Suryana sum khanjakiba maga khwaidagi nungai kiba matang amkhaka sum ningsing biraga de share tawbiyo awabase aise Guwahati gi program se chatle program gi chatpase adugi program desu sigi aina phangiba young talent award se
sigi atopa chahi aigi mamangi batch ki aigi hek mamangi batch di nate adu 2000 ka no ai chap chabi di kaure adugi moigi batch e moigi award pithokpagi oirame ba function si so tasengna adumakti khangde ko akhoi di program gi oina chatpane ba aduga dumaina program se chatpasida ai se jagoi se sarure jagoi se saru basi akhoi jagoi sa basida tholopa dormitory da pulap thamme ba akhoi jagoi sa ba gai se north east ki pulap ne ba lai se jagoi sa ba se pulap tham basida mi myam tilak manina phone adagi paisa kitang orasu kitang check sam da ba ya dena adugi akhoi se pulap puthora kanda bag amada pulap hapane ba akhoi myam gi se pulap hapasida akhoi se jagoi saraga sare saba hek loi bagi thoklak pasida bag se check to kan bag se lairamdre ba phone su yaugre akhoi gi yauzara ko paisa su loina ba yaugre ba aduda haide akhoi se phone su yaudre paisa su yaudre akhoi halak pa se kamaina no mana kadoi se yam thina wagi ba adugi se aduga akhoi se dum aduda haide anak pa du police ta kaida pau se pira kanda dumaina thina bagi khotna bagi ri taure aduga yumda pau haibasina dum atopa phone dagi oza da phone dara dumaina tar kanda pau se yumda ga phone dara dumaina akhoi gi pochai loina mangre na dumaina haina re aduga adugi phone su paisa su amatta yauda bagi ngak tangda aina khangi bado adu thina wagi adumadi aduga mangbasida akhoi gi aadhar kari ka su loina ba yaugrabane ba pran nauna muk tan thoini ba igi se hala kanda aduma su lai aduga adugi halak pasidadi amuk wai di sange kai gino habda halak pase akhoi se bus ta hale eba gwati dagi sibau se bus ta halak pase hai kem ta akhoi gi check sanningai po se yaudra bani na yamna free hoina bus manung da tumma so dum free da tumme kem ta kaino dawdana dum hale eba free da de aduga amana amuk tamai dawgi aina handaki haugi ba December se sida aise puri da chatle ahan ba se Jabalpur da han chapane Jabalpur da puri da chapane ba aise ada Jabalpur da chatpasida akhoi gi numit se Jabalpur da chatpagi hanba program oidoi ba numi se program se akhoi se ayung an ta dagi thole ek mafam se kitang lapa ala kitang lapa sida lapani na akhoi ngan ta dagi chatla se harakanda adum mammingai pung ahum khai mari smaina tarak pagi saida adum breakfast se tawthoa kanda akhoi se putlap bus amada tawra kanda lae la kan se numit se karino ma function ama lai hai moigi adugi function se lai bagi bus se 6,000 neba 6,000 bus sina na hari moigi function do meeting do loira kanda thoklak pase oiba akhoina muk changjan pase oiba nga sagi akhoina program chatli ba mafam si dadi oi doine ba moigi meeting tawriba pulli ba mafam se adugi bus e loina ba tholak pase da akhoina changjan pase ga moina tholak pase bus 6,000 nina yam tina chille ba lambi se bus amaga thaina bagi lambi se suklai laitre ba mafam se aduga akhoi se changjan se su pharakta anagi hando akanda akhoi se program se pir roi se habjo hando pasu yanda ba maning da su gari se ta paring leng akanda lai greba aduga adugi numi se akhoi gi bus ani se sumaina thaina bada bauda akhoi gi bus ki side glass se si bauda kai horeba aduga bus se kitang hek lai thoki bada somna kandana oirom thang basidana amuk kitang hendo khida lambi se gi targa akhoi jo onda gi thoine ba adagi yelom thangbisda kitang chep chaluraga na bus amaga ung thengjana doine ba aduda akhoi se halla si kadai changjan si kadai yam dina wage adagi lai basing du su akhoi gi bus tu khangne ba Manipuri macha se atopa se nan Manipuri ngakane ba bus 6,000 se 6,000 du gi marakta akhoi se yam dina wana haide kundaru re adagi nupi su yam ka hina su udre ba moi ki du nupi se yaudi yawe aduga bus amada nupi se manga taruk tai hena yaudaba manga taruk sina nupi se ayamba go oibado adumaina bus amada nupi manga taruk tang yaw ba haise nupa se kayam yam mani khalo adugumba bus se 6,000 ne ba nupa pungyai ba moi dada sing khara di yawe adu moi manga ra taruk la adumai nang ne ba oi se adugi awaba se akhoi se yam thina wagi ba du numit simaga adu dai hena wa ba se nga si phawdi thengdi thengnaratri aduduna su haidi nungai ba experience amabudi oire adugi journey se amna haide adumaina awaba se khara theinara kanda adugi journey se am thina nungai ba aina hojik phau kaw bangam da journey amadi oi ba haidi puri da bu yaurasu adumaina am thina nungai bam di oigre aduga aigi khwai dagi nungai bam me kupsina kaina habada aigi hojiki young talent award phang banumit se si sini ba yamna nungai se kaina habda aise numit se kamain doge da aise chak chari nungdangi chak cha ba se akhoi gi di chak cha se dum khara thengal leba masagi oina dum
khara thengbasu aduga aise sigi award se aina hana sigi phangye hena khangba numit se sigi mamang adum tha ama ani sumaina gi mamang da aise adugi award to haidokhrabane aduga khoi manipur gi kanamta khandre khotre kaina adumaina tahagi boko aise tabasida aise kitang di thawai nuaite ba ingonda haidi thabam thobada anirak sam hangalle boko anirak han company na aina thabase ngasai so haijagre ko ahanbada thara kanda list thokpada ba yaubirakte aduga ani suba thabada ne khalli se ka habja aina as anirak suramni na aise kitang khanba yai kai wakhan sidaga khanjabado adagi de aigi video si se akhoi gi form se thajan ba matam da video ma dum hapta ba yade ba compulsory ne ba video se akhoi na jagoi sa ba video se su namba matam da aise anirak han gi ba ado anirak han ba si su kitang di aina practice tauba chang duga haire kitang di wat pasida anirak haidi amuka hansira na ngasai cameraman se si sina hairak pasida aise hallaroi se na haidi ai ngasai gi ai gi anirak halakanda daw ya ai haibagi wakhan do legi bagi ahumlak su roi se dum anirak se loi sangra se na anirak ta loi sangi ba du so andagi sige award se haidokre na haibasida aina ngasai gi aingonda ama kitang wakhal se nungai taba ma phau gi bedo adumai leire adum haidokre na adum khallaga leire aise hoi da phare da mathang da mu thar loire ke dawege adumai na khando khanda leire aise adu leire kan sida amuk aise nongma nungdang sida chak chari ngai sida ai oza jagoi gi oza thoibi se se phone dawre eba phone je hek tawba aina hello oza hair kan sida congratulations haire eba ko oza sina aina kaino aise matam da khumalam pak ta ba state level youth festival se yaudoi adum adugi sigi haidok pa numit sigi numini subadara humni subadara adumaina thokadoine ba khoi se competition se aina kaino za sina aingonda jagoi sa su sadri ba sigi congratulations haire se kari gino sine ba aina ngak tang khali jenga sai gi award sigi kok ta aingonda suklai leitra bane ba ko ina khara su gap leira kan da oina haidore ba khoi se gap leira kan da haidor pa aina kaino za na aingonda sumaina congratulations haire se har aise ngak tang di khalla kan ai kai gino za sai tap na hai ba ko aduga ne nang sumaina kaino do yang award ki thab ai do yang talent ki to nang khalla bane kholap ne hai aina ha oza sing bai ro hai aduga ozana nangi kaino da whatsapp ta thagra bane khokram ne na dumaina list se tharak pasida na mu kamai doge da first page se moigi list thokpa gi first page sida na serial number 1 2 3 si khatang yawe ba aduga matung ta ba page sida mu second subagi page sida aise yaude ba aduga third suba page sida ne ba ai ming se yawsina second suba page se baudang ozana tharak pasida adu baudang hana uraba aise oza yaudi no hai yaw bane thagi bane yengu hai aise haidi harau baga pakhat baga kai ga aise isa sin nik man gidana ai gi hek mathak ai gi je se sida je na am te yengu haraga aise chak su chaba changdre chak se chaba hau bada ngai rim ne ba doi su chak se chaba su changdre adagi khangte khut se loi na nikhraga isa se loi nikhraga kem ta wangang ba su thok se kem tawdre ba ko hin je na am te yengu haraga ma ngon doi ni yenge adumai na yawram me na da adugi makeup se sumaina harau ba se enga si bau thengna dre hoi yam nungai surya na wabagi wari liba matam da su yamna waraga tabada leiramgadaba situation do khalubada ningnik lawba aduguma situation mayam do singchillaga liba matam da yam harau na noaga yamna jolly oina su libi kiba aduga yamna nungai bagi matang har ko matam da su akhoi su tabada yam nungai je yamna chawthuk chaba su phauje aduga makha tarakpada desigi award phangaba matung sida jagoi gi lam sida tungi plan chingba adudi kari lebi ke kitang thambiyo aise adum aigi jagoi gi line sida di aina hek ngami ba makai aina haugatlaga saba ngamdraga su haidi ngamaktaba matam su dum yaurakani ko haidi hajik sari ba sumaina ai heng kitang chahi keno taw salaga di haugatlaga saba ngamdaba matam di dum lakhidoine ba adugi matam du phauda adum chinna hairaga haidi si matang sina sumain taw gadamni sina sumain taw gadamni adagi aina akhangba singdo adudang or so dum share tawraga ai khatha ba singda adumaina share tawrakanda adum aigi jagoi gi lamsida adum adu phawbagi matam du phawdi changjan gi haina dum khanjar hoi yamna manungai je aduga surya akoi gi horok liba naha singsida maroina jagoi gi lamsida changjan ningi ba naha singi mafamda surya gi maikai dagi thambining bo wafam gadi leibi bra kari thambiningi akoi gi jagoi gi lamsida changa agadi culture rom da la abanina adum kitang bebar leiba ima baba adagi oza khaktang da natrasu adum ithak thongba chiche leiriba sing adagi ikha thabada su dum wa ngangbada hekta akoigi oza singda haiba dumaina yamna bebar natrasu sum ikha thaba inauda hairaga su tapna phajana adum ngangba adagi class e chang naina ozana takpado phajana yaubiba class yawe hairaga su
ozana takpado tadragadi kemta kanaroi ano ozana takpase phajana tabiba ozana haidi nongmagi parata ise yamna taksanbadi natena nongmada thamagi takadabase pulab hekta takthokpadi adu kitang taklakpado kitang do dum lawsanbiba aduga aina haijaningba magalai haidi jagoi se changakpa matamda akoigi kainoma thage smaina award pu oigera dagi scholarship pu oigera smaina ama thage haibase khandargadine wangangbada kidabamdi darkar oiba aise kainoda jagoi se adum jagoi sabi oirabanina punga ma ithanda solo oina saw hai so dum ngammeba ikaideba aduga aise wangangba matamda kitang ikaibase phaweba akoigi jagoi je sadrakanda synopsis gumba dagi ithanda intro tawbagumba se smain tawse kitang aingoda ikaiba dagi khonga se kitang nikpa adumai tawse phaweba aduga aigi interview se chang gitaragadi adudo ngamnaba dum aina ki dabida aina khangjariba khara duda adum fazana sengna haidokpa ngambado adumadi leyeba ingonda hadi khara ikai thigale haraga su adum interview do changiba matamda de aina ngamnaba dum tawrambase simadi ngammeba ingonda aduga aina sumaina ingonda kitang ikai thiganba leirise sumaina aigi ikhatarak pasingdadi ikai da bida haidi jagoi sida khong thangjala ge haidi akoise jagoi ama sabada facial expression ju jange expression haise ikai ragadi adu uthoro yaroi duineba aduna adumaina adugi ikai basima lawtho akanda aigi makhatharak pasingdadi wangang bada oigera adagi ozamaga mayongna bada oirasu haibada mi ki gano haina hekta ozamaga wari sana bada akoi imanabi ama masen wari sana bagi mawongdadi sana badi yadre adu kitang bebardu di yauna adumaina ozamaga wari sarasu ithakthongmaga wari sarasu adu bebardu di hapaga adumaina ikaida bida adumaina moisu hena mai pakna ba adumaina ohenjaninge hoi yamna mat nungaije Surya Nameirakpam ngase khoi ge studio da lengbirakuna Surya gi oiba wari kaya amsu share tawbiramba hanana thagachari aduga Surya gi tungi life ta suka hena yamna bright oiba future amaka khoi gi makai dagi su wish tawjari thagachari aibusu smaina aigi wari kitang da orasu share tawna bagi tanjama pibiba aduga akaswani imphal busu hena mai pakpa amsu oibira o haina tamjari Hauzik tabikre Manipuri folk dance ki field the North East Zone Cultural Center Ministry of Culture Government of India na piba Young Talented Artiste Award 2021-22 fangla krabi Manipuri folk amadi classical dancer Nameirakpam Suriya ga unaduna wariwatai sapa unaduna wariwatai sajakhibi Thoungambi Irom thoram sitan jakhibaga loinuna ngasigi damaktadi naharulgi khonjol thoram lan thokjaba matang asida loijari tabiriba singbu amukka hana khurumjari